National Highway sing the free movement ki passenger bus thabada Kuki sing the bus ama winger ama mai thakre Kuki Amasu Sire ngasi dagi nauna lamthaba hokiba Kangpokpi fauraga Chenapati tamna chatkiba MST ki bus service adugi maukta Kangpokpi district ki tongan mafamda Kuki sing na irang horakre irang adu laksina bahona bada security force na tear gas cell kapada mioi kunlom asopan nangkre CRPF ki bus ama yauna tata winger ama mai thakre masigi matang da press na phangba paugi amagi matung ina Imphal dagi chatkiba Imphal Kangpokpi Senapati ki bus adu security ki akanba section tharang amaga loidina chatkibani bus aduna Kangpokpi district ki gamgi fai mapai yorokpada mafam aduda hana dagi ngairaga leramba masing amlaba chin Kuki jogi miyam amana bus aduda num thazilakhi thawong adu control tawnaba hotnabada security personnel singna tia gas cell kaya kafki maduda mioi kunlom asopan nangkre amadi security personnel ani so asopan yauki hairi Nakalaram da Kangpokpi district ki kaithel manbi da sumai kai adongi Kuki sing na Imphal Dimapur lambi da tholak tuna khongjang jangsin ki ba Kuki sing aduna India gi machu ahung gi firal pai duna amadi national anthem sak tuna tongan ba kholau kaya sulauki Kuki sing na changsila ki ba khongjang aduda CRPF ki bus ama yauna passenger service tawba tata winger adu mai thakibani loinena national highway asida chathok chasin tawba yadana ba miyam nung kaya sulambi mai da langtharaki Amaram na ngase yupung 13 kun mga tabada gamgi fai area da nongmai round khara kapagi makholta ki nongmai adu kadai dagi kablok pano amadi thodo adu da aso apan yaw kibra hai bagi chap chaba paudi hojik fawgi oina phangma ngamdri amaram da an official oiba source amanadi ngase gi thodo adu da kaithel manbi ward number 2 dagi Langol Singsit kauba mi ama nongmai na pan badagi lekhidre hairi Turtanpur da gari nipan mai pak na changkhre Union Home Minister Amisa na ngasi dagi Manipur da free movement hauna bai khangan khiba matungina Imphal dagi Turtanpur fauba chakthong gas cylinder puba truck mari petrol amasung diesel puba truck ahum amadi MST ki bus ama puna gari nipan Turtanpur tamna chatkre Imphal dagi lamtha ki ba gari sing adu Manipur police amadi central force ki personnel sing na ningthi na ngak sen ki gari sing adu ayupung 10:36 rom tarakpada Torbung Gram Panchayat ki Phagokchau Ikhai da thungki Phagokchau Ikhai dagi Manipur police ki team adu lehauraga central force ki personnel sing na gari sing adu makha ta na ngak senuna Turtanpur tamna changkhibani Imphal dagi lakhiba MST ki bus adu da Turtanpur tamna chatkadaba passenger ama fawba tongkhide adumakpu mamangda Manipur lengana Turtanpur tamna MST ki bus chatnaba anirak honarabasu Phagokchau Ikhai fawba changlaga makha tana changba ngamdana lakhibani adubu ngasidi MST ki bus adu mai pangna Turtanpur tamna changba ngamki panba yabadi Manipur ki irang ase he horakpadagi ngasi fawba midei amasung Kuki sing changthok changsin yadana lakhibani adubu Midei amasung Kuki nataba toba furuf ki mioi singna Turtanpur natroga Imphal tamna changthok changsin tawba matamda thingba mata piba leite Foxki tangdu leita bagi khongchat security force singna thinglabani na union lengana lauthoki free movement gi wahan thok leitre manihar Federation of Civil Society Organization Fox na ngasi Senapati fawchan na batorama khongchat adu security force na chalandrabani na Union lengana lamda masida ngasi dagi free movement ya halagani haina lauthoki badugi wahan thok leitre haina organization asina phongdokre Lamda masida free movement ya halagani haina Union Home Minister Amisa na lauthoki badugi matung ina Fox na silaga Senapati fawchan na batorama khongchat adu ngasi Diulalen da leiba Imphal War Cemetery mamangdagi saknaireba filmmaker Aribam Sam Sharma na lamthaki bani khongchat adu hek lamthaki baga Manipur police ki masing ngamlaba personnel singna khongchat adu Imphal International Airport agi security convoy yauna lakpa Manipur State Transport ki bus adu ga loina na chana bakhangan ki tungda khongchang loising adu mafam adu dagi Chaithong na kraba mai ke kaya dagi khongchat adu chatna rakpadagi sengmai pangal tabi mapai yorakpada security force na khongchat adu makhata na chattana bathingki khongchat adu na Imphal Dimapur lambi da lakpada khongchat adu wi saugat pamiyam na lambi gi nage ta lep tuna taram na okpa amadi pungning thogatki khongchat adu ga mari lena na Fox ki president TS Manihar ne hai Union Home Minister Amit Shah na lamda masida ngasi dagi free movement ya halagani hana lauthoki badugi matungena khongchat asi chatpani idea of Manipur da yumpham oiraga Chalibu khongchat asi kanaguma furuf natraga kanglup amata da khatnaba hoba chatpa khongchat nate masidi lamda masida thuba da tangdu leita ba hanjilakna bagi paunje puba khongchat ni lamda masida ngasi dagi free movement ya halagani amadi asoy ngam thok aloi haina Union Home Minister na lauthoki bo wafam adu ngakpa ngamloi daba oirebadi Manipur gi miyamda lale haijafam thoi free movement asi matam khara yahan bangam kiroi haina lauthok labadi khongchat asi khudak ta lepkani ngasi chalibu khongchat asi di Union lenga na thoki ba order adubu ikai khumna ba utpani khongchat asida asoy angam yaudana ba miyamna sulai khurumbiyo haiki mana makha chana hai governor Joy Kumar Balana logi wangmada sizinariba khuso khulai pumna mapikhalakna ba matam thakiba dugi manungda tampaki oina di khulai ayama pikhatkre apiba matam adugi manungda khulai lising mari hena thingat khrabani mamangda minister MLA singi mayumda Dropbox thamduna pikhat khiba khulai sing aduga punna pairabadi pikhatpham
थोकपा खुलाई 6,000 लोम अदु सुख्रे हाना लौबा या फाउबा यारबनी अदुम ओइनमक लेंगाकी याथंग असिगी ओना तैनाबदा कुकी खुलाई पाइबसिंगना सेपरेट एडमिनिस्ट्रेशन फंगद्रिबा फाउबा खुलाई अमता पिखलोय हाना फोंदोरकलिबा सिगी मथक्ता सेंटरना एक्शन अमता लौखतना लैरिबा असि ngaktabang amde makoina sizinariba khulai sing adugi marakta foreign made kai amasu yaribani manaba miyengna yenglabadi kuki khulai paiba singna logi wangmada sizinariba khusu khulai khudingma lokhotpam thoi hana sumangna makha tana phongdoki